ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯤ ꯃꯅꯦꯝ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯥꯟꯇꯤꯔꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ, ꯈꯨꯜ ꯑꯁꯤꯗ ꯊꯔꯣ ꯀꯧꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯃꯆꯥꯅꯨꯄꯥ ꯑꯃꯒꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡꯅ ꯌꯥꯏꯐꯕ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯊꯣꯏꯕꯤ ꯀꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯗꯤ ꯅꯨꯄꯤ ꯊꯤꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯑꯏꯪꯕꯤ ꯀꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ, ꯊꯔꯣ ꯑꯌꯨꯛ ꯉꯟꯕ ꯑꯗꯨꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯜꯂꯛꯄꯗ ꯏꯃꯨꯡ ꯑꯗꯨ ꯀꯅꯥꯝꯇ ꯇꯨꯝꯕ ꯍꯧꯒꯠꯂꯝꯗꯦ꯫ ꯊꯔꯣ ꯏꯁꯧ ꯂꯥꯡꯗꯨꯅ, "ꯀꯔꯤꯅꯣꯅꯦꯍꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯍꯧ ꯊꯦꯡꯉꯤꯁꯤꯅ? ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯁꯤꯕꯨ ꯃꯤ ꯄꯨꯝꯅꯃꯛꯅ ꯂꯣꯏꯅ ꯍꯧꯒꯠꯇꯅ ꯂꯣꯏꯍꯧꯔꯦ." ꯊꯔꯣ ꯈꯣꯟꯖꯦꯜ ꯑꯗꯨ ꯏꯌꯥꯛ ꯌꯥꯛꯅ, "ꯑꯇꯩꯅ ꯑꯇꯩ ꯑꯣꯏꯔꯕꯁꯨ ꯃꯧ ꯅꯪꯗꯤ ꯍꯧꯒꯠꯄ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯃꯧꯁꯤꯡꯗꯤ ꯂꯣꯏꯅ ꯍꯧꯒꯠꯅꯗꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯇꯧꯍꯧꯔꯦ." "ꯍꯩ, ꯇꯥꯗ꯭ꯔꯣꯅꯦ ꯅꯈꯣꯏꯕꯨ ꯑꯩꯅ ꯍꯥꯏꯔꯤꯁꯦ?" ꯀꯥ ꯃꯅꯨꯡꯗꯒꯤ ꯌꯥꯏꯐꯕꯅ, "ꯑꯏꯪꯕꯤ, ꯇꯥꯕ꯭ꯔꯣ? ꯑꯏꯪꯕꯤ, ꯀꯩꯗꯧꯔꯒꯦ? ꯏꯃꯥꯅ ꯃꯄꯥꯟꯗ ꯏꯁꯧ ꯂꯥꯡꯉꯤꯁꯦ ꯇꯥꯗ꯭ꯔꯣ ꯅꯪꯕꯣ?" "ꯏꯃꯥ ꯂꯥꯛꯑꯕꯣ?" "ꯂꯥꯛꯑꯦ꯫ ꯁꯨꯝ ꯇꯨꯝꯃꯒ ꯂꯩꯔꯗꯤꯅꯦ ꯏꯁꯧ ꯃꯈꯥ ꯆꯠꯊꯔꯛꯑꯅꯤ." "ꯍꯣꯏ, ꯍꯧꯒꯠꯂꯒꯦ." ꯋꯥꯗꯣ ꯍꯥꯏꯔꯒ ꯑꯏꯪꯕꯤ ꯍꯧꯒꯠꯈꯤꯔꯝꯃꯤ꯫ ꯌꯥꯏꯐꯕ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ "ꯑꯩꯈꯣꯏ ꯃꯥꯒꯤ ꯏꯁꯧꯅ ꯃꯔꯣꯜ ꯑꯃꯅꯤ, ꯑꯛꯅ ꯃꯔꯣꯜ ꯑꯃ ꯌꯥꯛꯏꯕ." ꯁꯣꯝꯗ ꯑꯏꯪꯕꯤꯅ ꯍꯧꯒꯠꯂꯛꯄꯗ ꯃꯅꯦꯝ ꯊꯔꯣꯅ, "ꯅꯠꯇꯦ, ꯅꯈꯣꯏꯕꯨ ꯈꯔ ꯈꯔ ꯉꯟꯅ ꯍꯧꯒꯠꯄ ꯌꯥꯗꯕ꯭ꯔꯣ? ꯃꯧꯅꯕꯨ ꯀꯅꯥꯅ ꯁꯨꯃꯥꯏꯅ ꯌꯥꯍꯧ ꯊꯦꯡꯅꯒꯦ?" "ꯏꯃꯥ, ꯉꯔꯥꯡ ꯐꯤ ꯈꯔ ꯊꯦꯡꯅ ꯁꯥꯕꯗꯨꯗ ꯇꯨꯝꯕ ꯊꯦꯡꯕꯒꯤ ꯍꯧꯒꯠꯄꯁꯨ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ." "ꯍꯩ, ꯅꯪ ꯈꯛꯇ ꯅꯠꯇꯦ ꯐꯤ ꯁꯥꯔꯤꯁꯦ, ꯃꯤ ꯈ꯭ꯋꯥꯏꯁꯨ ꯁꯥꯟꯅꯔꯤꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯕꯨ ꯉꯟꯅ ꯉꯟꯅ ꯑꯗꯨꯝ ꯍꯧꯒꯠꯂꯤ." ꯑꯏꯪꯕꯤꯗꯨ ꯈꯨꯝꯗꯦ, ꯈꯨꯝꯕꯒꯤ ꯃꯍꯨꯠꯇ ꯊꯕꯛ ꯑꯣꯏꯅ ꯇꯧꯏ꯫ ꯊꯔꯣ ꯃꯈꯥ ꯇꯥꯗꯨꯅ, "ꯑꯗꯨꯃꯥꯏꯅ ꯊꯦꯡꯅ ꯍꯧꯒꯠꯂꯒ ꯀꯃꯥꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯅꯪꯒꯗꯧꯔꯤꯒꯦ? ꯅꯣꯏꯁꯦ ꯉꯥꯡꯐꯝꯗꯨꯗ ꯂꯩꯕ, ꯈꯪꯉꯕ꯭ꯔꯥ?" ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯔꯣ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯏꯪꯕꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ "ꯀꯌꯥꯝ ꯊꯦꯡꯉꯗꯅ? ꯈꯔ ꯉꯥꯡꯖꯅꯤꯡꯕ ꯍꯥꯏꯗꯨꯅ." ꯁꯣꯝꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ, "ꯏꯃꯥ, ꯅꯈꯨꯟ ꯏꯌꯥꯛ ꯌꯥꯛꯈꯩ ꯑꯌꯨꯛꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯏꯗꯨꯕꯨ ꯀꯩꯒꯤꯅꯣ?" "ꯍꯩ, ꯅꯅꯝꯃꯁꯦ ꯇꯨꯝꯕ ꯍꯧꯒꯠꯇꯕ ꯑꯗꯨꯒꯤꯅꯤ꯫ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯁꯣꯝꯗ. ꯃꯧꯅꯦꯅꯅꯦ ꯌꯥꯍꯧ ꯏꯊꯦꯡ ꯊꯦꯡꯉꯗꯅ ꯍꯧꯗꯣꯛꯇ꯭ꯔꯤꯒꯩ ꯍꯧꯒꯠꯇꯦ ꯍꯥꯏꯕꯅꯤꯗ. ꯃꯤꯒꯤ ꯃꯧꯁꯤꯡ ꯑꯁꯤꯅ ꯉꯟꯇꯥ ꯉꯟꯇꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯅꯦ." "ꯑꯁꯦꯡꯕ? ꯍꯩ, ꯅꯪꯁꯨ ꯍꯧꯒꯠꯂꯣ ꯌꯥꯔꯦ, ꯊꯦꯡꯉꯕꯅꯤ." "ꯑꯁ, ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯤꯌꯦ. ꯃꯧꯁꯤꯅ ꯌꯥꯍꯧ ꯊꯦꯡꯉꯦꯅ ꯅꯣꯛꯅꯖꯈꯤꯅꯤꯀꯣ." "ꯀꯩꯗꯧꯕꯩ ꯅꯣꯛꯅꯗꯣꯏꯕ? ꯌꯥꯍꯧ ꯊꯦꯡꯕꯒꯤꯅꯤꯗꯅ. ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯦ ꯏꯃꯥ. ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯅꯠꯇꯦ ꯍꯥꯏꯔꯒꯦ? ꯂꯩꯁꯥꯕꯤꯅ ꯃꯧꯒ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯥ? ꯍꯣ ꯌꯥꯗꯕ ꯑꯗꯨꯅꯕꯨꯅꯦ ꯏꯃꯥꯅ ꯀꯩꯁꯨ ꯍꯥꯏꯗꯦꯗꯅ. ꯑꯩꯁꯨ ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯔꯨꯗꯣꯏꯅꯤ." "ꯃꯥꯅꯤ ꯃꯥꯅꯤ. ꯁꯤꯗꯁꯨ ꯇꯧ, ꯅꯨꯄꯥ ꯃꯌꯨꯝꯗꯁꯨ ꯇꯧ, ꯀꯅꯥꯅ ꯉꯝꯖꯄꯣꯠ ꯅꯠꯇꯦ." "ꯃꯥꯅꯤ, ꯑꯗꯨꯅ ꯏꯅꯝꯃꯒ ꯑꯩꯒ ꯃꯥꯟꯅꯕ ꯌꯥꯔꯣꯏ. ꯏꯃꯥꯁꯨꯅꯦ ꯃꯥꯟꯅꯩ ꯍꯥꯏꯗꯦꯗꯅ. ꯂꯩꯁꯥꯕꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯅꯨꯡꯉꯥꯏꯊꯣꯛꯑꯒ ꯂꯩꯒꯗꯕ. ꯑꯗꯨꯅꯕꯨ ꯏꯃꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯜꯂꯤꯁꯤꯗꯤ." "ꯑꯗꯨꯅꯦ, ꯑꯗꯨꯅ ꯑꯩꯅ ꯇꯨꯝꯕꯗ ꯌꯦꯠꯂꯛꯀꯅꯣꯕ." "ꯍꯣꯏ ꯍꯣꯏ, ꯌꯦꯠꯂꯣꯏ ꯌꯦꯠꯂꯣꯏ, ꯇꯨꯝꯃꯨ ꯇꯨꯝꯃꯨ. ꯍꯧꯗꯣꯔꯛꯀꯅꯨꯀꯣ." ꯑꯏꯪꯕꯤꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯔꯝꯃꯤ꯫ ꯊꯔꯣꯒ ꯊꯣꯏꯕꯤꯒꯗꯤ ꯌꯥꯎꯔꯝꯗꯦ꯫ ꯊꯣꯏꯕꯤꯗꯤ ꯇꯨꯝꯕ ꯐꯥꯎꯕ ꯍꯧꯒꯠꯂꯝꯗꯦ꯫ ꯊꯕꯛ ꯂꯣꯏꯅ ꯂꯣꯏꯅꯔꯕ ꯃꯇꯨꯡꯗ ꯏꯔꯨ ꯂꯨꯖꯗꯨꯅ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯂꯝꯃꯤ꯫ ꯁꯨꯃꯥꯡꯗ ꯊꯥꯔꯤꯕ ꯙꯨꯞ ꯑꯗꯨ ꯎꯕꯗ ꯊꯔꯣꯅ, "ꯂꯥꯏ ꯀꯠꯂꯤꯅꯦꯅ ꯇꯧꯔꯤꯁꯦ ꯂꯥꯏꯅꯒ ꯂꯧꯒꯗꯕ ꯃꯥꯟꯗꯦꯗ." ꯁꯣꯝꯗꯅ ꯑꯏꯪꯕꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯇꯥꯃꯣ, ꯀꯩ ꯍꯥꯏꯒꯦ? ꯏꯟꯁꯥꯡꯁꯦ ꯑꯝꯇ ꯁꯦꯝꯃꯨ ꯂꯥꯛꯑꯣ, ꯅꯠꯇ꯭ꯔꯗꯤ ꯇꯥꯃꯣꯒꯤ ꯊꯕꯛ ꯆꯠꯄꯒꯤ ꯆꯥꯛ ꯅꯪꯉꯔꯣꯏ. ꯁꯤꯡꯁꯤꯁꯨ ꯆꯥꯛꯇꯕꯅ ꯂꯣꯏꯔꯦ. ꯉꯔꯥꯡ ꯅꯍꯥꯟ ꯅꯣꯡ ꯃꯪꯁꯤꯜꯂꯒ ꯂꯩꯕꯁꯤꯗ ꯀꯪꯕ ꯉꯝꯗ꯭ꯔꯦ. ꯑꯗꯨꯅ ꯁꯤꯡ ꯀꯥꯝꯈꯠꯄ ꯍꯣꯠꯅꯕꯗ ꯁꯤꯗꯣꯔꯦ. ꯑꯩꯈꯣꯏ ꯊꯣꯏꯕꯤꯗꯤ?" "ꯊꯣꯏꯕꯤꯒ ꯍꯧꯒꯠꯇ꯭ꯔꯤꯗ." "ꯍꯩꯃ, ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯕ ꯃꯥꯗꯤ?" "ꯈꯪꯗꯦ, ꯂꯥꯛꯑꯣ." ꯋꯥꯗꯣ ꯍꯥꯏꯔꯒ ꯑꯏꯪꯕꯤ ꯊꯣꯛꯈ꯭ꯔꯦ꯫ ꯌꯥꯏꯐꯕꯅ ꯊꯣꯔꯛꯄꯗ ꯃꯃꯥꯒ ꯊꯦꯡꯅꯩ꯫ "ꯏꯃꯥ, ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯍꯧꯒꯠꯇ꯭ꯔꯤꯕꯣ?" "ꯍꯧꯒꯠꯇ꯭ꯔꯤꯅꯦ." "ꯑꯁꯨꯛ ꯊꯦꯡꯉꯕꯁꯤꯕꯨ ꯍꯧꯗꯣꯛꯎ ꯌꯥꯗ꯭ꯔꯣ?" "ꯍꯣ, ꯍꯧꯗꯣꯔꯛꯀꯅꯨ ꯍꯥꯏꯔꯝꯃꯤ." "ꯑꯦ, ꯍꯧꯒꯠꯂꯒ ꯏꯟꯖꯥꯡ ꯀꯩꯀꯥꯁꯤ ꯁꯦꯝꯖꯤꯟꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ." "ꯍꯩꯃꯥ, ꯅꯪꯒꯤ ꯅꯨꯄꯤꯗꯨꯕꯨ ꯏꯟꯖꯥꯡ ꯁꯦꯝꯕ ꯆꯥꯛ ꯊꯣꯡꯕ ꯍꯩꯇ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ?" "ꯑꯗꯨꯒꯤ ꯅꯠꯇꯦ ꯏꯃꯥ, ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯅꯕꯅꯤꯅ
ꯑꯊꯨ ꯑꯀꯥꯏ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯍꯣ ꯃꯗꯨ ꯅꯪꯅꯅꯕꯅꯦ ꯑꯩꯅꯅꯦ ꯌꯥꯍꯧ ꯉꯟꯅ ꯉꯟꯅ ꯍꯧꯒꯠꯂꯨꯅ ꯍꯥꯏꯗꯣ ꯉꯥꯡꯕ ꯆꯩꯕꯁꯤꯗ ꯍꯦꯛ ꯐꯠꯇꯕꯤ ꯇꯥꯕ ꯍꯣ ꯌꯥꯍꯧꯕꯨ ꯊꯦꯡꯂꯕ ꯊꯕꯛ ꯑꯃꯠꯇ ꯅꯪꯗ꯭ꯔꯦ ꯏꯃꯥꯒ ꯄꯥꯅꯕ ꯉꯝꯕ ꯅꯠꯇꯦꯗ ꯋꯥꯗꯣ ꯍꯥꯏꯔꯒ ꯌꯥꯏꯐꯕ ꯆꯠꯈꯤ ꯊꯔꯣꯅ ꯀꯗꯥꯏꯗꯒꯤ ꯉꯝꯅꯤ ꯑꯩꯗꯤ ꯑꯆꯨꯝꯕ ꯉꯥꯛꯇ ꯍꯥꯏꯔꯒ ꯃꯁꯤꯃꯁꯨꯅꯦ ꯃꯇꯨꯒꯤ ꯃꯤꯆꯪꯗ ꯆꯪꯗꯅ ꯂꯩꯅꯦ ꯇꯧꯔꯤꯁꯦ ꯆꯥꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯌꯥꯏꯐꯕꯗꯤ ꯆꯥꯛ ꯆꯥꯗꯨꯅ ꯊꯕꯛ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯊꯔꯣ ꯑꯃꯗꯤ ꯊꯣꯏꯕꯤ ꯑꯌꯤꯡꯕꯤ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯤ ꯊꯣꯏꯕꯤꯅ ꯏꯟꯖꯥꯡꯁꯤꯕꯨ ꯍꯪꯒꯥꯝꯁꯤꯅ ꯂꯣꯏꯔꯕꯣ ꯏꯅꯝꯃ ꯉꯁꯤꯒꯤꯗꯤ ꯂꯣꯡꯗ꯭ꯔꯤ ꯑꯁ ꯆꯥꯅꯤꯡꯗꯦꯗ ꯕꯣꯔꯥꯁꯨ ꯇꯧꯔꯤꯁꯤꯗꯤ ꯑꯇꯩ ꯂꯣꯡꯗ꯭ꯔꯁꯨ ꯆꯝꯐꯨꯠ ꯑꯃ ꯐꯨꯠꯂꯨ ꯌꯥꯗ꯭ꯔꯣ ꯅꯣꯏ ꯇꯥꯆꯧ ꯊꯕꯛ ꯅꯪꯉꯔꯣꯏꯅ ꯂꯣꯡꯗ꯭ꯔꯕꯅꯤ ꯉꯁꯤꯗꯤ ꯁꯤꯡꯁꯨ ꯈꯔ ꯆꯥꯛꯄ ꯋꯥꯠꯄ ꯑꯁ ꯆꯝꯐꯨꯠ ꯌꯥꯎꯗ꯭ꯔꯗꯤ ꯆꯥꯅꯤꯡꯗꯦ ꯇꯧꯏꯁꯦ ꯆꯥꯔꯣ ꯍꯣꯔꯦꯟ ꯏꯅꯝꯃ ꯐꯨꯠꯄꯤꯔꯒꯦ ꯊꯔꯣꯅ ꯀꯗꯥꯏꯗꯒꯤ ꯅꯪꯅꯦꯒꯦ ꯌꯥꯍꯧꯅ ꯊꯦꯡꯅ ꯍꯧꯒꯠꯂꯒ ꯑꯌꯤꯡꯕꯤ ꯈꯨꯝꯗꯦ ꯃꯅꯦꯝꯅ ꯍꯥꯏꯕ ꯑꯗꯨ ꯊꯔꯣ ꯃꯈꯥ ꯇꯥꯗꯨꯅ ꯑꯩꯈꯣꯏꯁꯦ ꯅꯨꯡꯇꯤꯒꯤ ꯆꯝꯐꯨꯠ ꯆꯥꯏ ꯍꯥꯏꯕ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯆꯥꯛꯇ ꯑꯣꯏꯔꯁꯨ ꯈꯤꯇꯪ ꯉꯜꯍꯧꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕꯗꯨꯗ ꯀꯥꯎꯔꯕ ꯏꯃꯥ ꯀꯥꯎꯅꯤꯌꯦ ꯌꯥꯔꯣꯏ ꯀꯥꯎꯅꯤ ꯁꯤꯗꯤꯅꯦ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯍꯧꯒꯠꯈꯤꯔꯝꯃꯤ ꯃꯅꯦꯝ ꯊꯔꯣꯅ ꯑꯉꯥꯡꯁꯦ ꯆꯥꯛ ꯐꯖꯅ ꯆꯥꯗꯕꯤ ꯍꯧꯒꯠꯈ꯭ꯔꯤꯁꯦ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯅꯦ ꯑꯌꯤꯡꯕꯤ ꯈꯨꯝꯗꯦ ꯆꯥꯛ ꯑꯗꯨ ꯇꯨꯃꯤꯟꯅ ꯆꯥꯏ ꯊꯔꯣ ꯁꯥꯎꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯊꯕꯛ ꯉꯥꯛꯇ ꯆꯥꯛ ꯈꯔ ꯊꯣꯡꯕꯁꯤꯗ ꯃꯆꯨ ꯃꯃꯦꯟ ꯇꯥꯅ ꯊꯣꯡꯗꯦ ꯍꯥꯏꯕꯅꯤꯗ ꯌꯥꯍꯧ ꯊꯦꯡꯉꯦ ꯍꯥꯏꯔꯗꯤ ꯊꯕꯛ ꯇꯧꯕꯗꯁꯨ ꯈꯔ ꯊꯨꯔꯣꯏꯕ ꯁꯤꯗꯩꯁꯤꯗ ꯃꯣꯂꯤ ꯃꯣꯂꯤ ꯑꯗꯨꯅꯗꯤ ꯀꯗꯥꯏꯗꯒꯤ ꯅꯪꯅꯦꯒꯦ ꯄꯨꯡꯊꯣꯡꯗ ꯊꯣꯡꯅꯕꯅꯤꯅ ꯆꯥꯕ ꯌꯥꯗ꯭ꯔꯦꯅꯦ ꯁꯦ ꯊꯔꯣꯁꯨ ꯏꯁꯧ ꯇꯧꯗꯨꯅ ꯁꯥꯎꯅ ꯍꯧꯒꯠꯂꯒ ꯊꯣꯛꯈꯤ ꯑꯌꯤꯡꯕꯤ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯍꯧꯔꯤ ꯀꯔꯤ ꯃꯃꯥ ꯃꯆꯥꯅꯣ ꯈꯪꯗꯦ ꯂꯩꯃꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ ꯀꯔꯤ ꯃꯔꯩ ꯆꯀ꯭ꯔꯤꯅꯣ ꯈꯪꯗꯦ ꯑꯁꯨꯛ ꯍꯥꯎꯅ ꯊꯣꯡꯕ ꯏꯟꯁꯥꯡꯁꯤꯗ ꯆꯥꯅꯤꯡꯉꯤꯒ ꯆꯥꯅꯤꯡꯗꯦꯒ ꯍꯋꯥꯏꯖꯥꯔꯒ ꯊꯥꯛꯑꯒ ꯊꯣꯡꯉꯤꯕ ꯍꯪꯒꯥꯝꯁꯤꯕꯨ ꯑꯗꯒꯤ ꯕꯣꯔꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕ ꯑꯗꯨꯒ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃꯁꯨ ꯁꯤꯗꯩꯁꯤꯗ ꯆꯥꯅꯤꯡꯉꯤ ꯆꯥꯅꯤꯡꯗꯦꯒ ꯌꯥꯝ ꯇꯧꯔꯗꯤ ꯆꯥꯗ꯭ꯔꯁꯨ ꯇꯣꯛ ꯏꯇꯣꯝꯇ ꯂꯣꯏꯅ ꯍꯥꯎꯅ ꯆꯥꯊꯣꯛꯀꯦ ꯑꯌꯤꯡꯕꯤꯗꯤ ꯆꯥꯛ ꯑꯗꯨ ꯍꯥꯎꯅ ꯆꯥꯗꯨꯅ ꯂꯩ ꯊꯣꯏꯕꯤ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯑꯩꯈꯣꯏ ꯏꯅꯝꯃꯁꯦ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗ ꯍꯥꯎꯅ ꯆꯥꯔꯤꯅꯣ ꯀꯤꯠ ꯀꯤꯠ ꯅꯝꯃꯒ ꯆꯥꯅꯤ ꯃꯥꯗꯤ ꯃꯊꯤꯕꯣꯡ ꯂꯥꯎꯕꯅꯤꯅ ꯍꯪꯒꯥꯝ ꯊꯣꯡꯕꯁꯤꯗ ꯉꯥ ꯊꯣꯡꯕꯗꯧꯅꯒ ꯆꯥꯏꯅꯦ ꯌꯦꯡꯕꯗꯅꯦ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯔꯦ ꯏꯃꯥ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯀꯩꯊꯦꯜ ꯊꯣꯛꯑꯒ ꯀꯩꯅꯣꯝꯇ ꯆꯥꯎꯁꯦꯕ ꯏꯃꯥꯁꯨꯅꯤꯅꯦꯍꯦ ꯅꯪꯗ ꯅꯠꯇꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯉꯥꯏꯈꯣ ꯏꯃꯥ ꯐꯅꯦꯛꯁꯤꯃꯇꯪ ꯍꯣꯡꯗꯣꯔꯛꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯊꯣꯛꯈ꯭ꯔꯦ ꯑꯌꯤꯡꯕꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯃꯁꯤꯗꯩꯁꯤꯗ ꯅꯨꯃꯤꯠ ꯇꯥꯗꯣꯔꯦ ꯍꯥꯏꯔꯀꯥꯟꯗ ꯍꯜꯂꯛꯇꯣꯏꯔꯝꯃꯤ ꯃꯃꯥ ꯃꯆꯥ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯀꯩꯊꯦꯜꯗꯅ ꯊꯔꯣ ꯃꯤꯋꯥ ꯉꯥꯡꯅꯔꯤ ꯆꯥ ꯌꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯩꯅꯣꯅꯦ ꯊꯔꯣ ꯍꯧꯖꯤꯛꯇ ꯆꯥ ꯇꯟ ꯆꯥꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯍꯣ ꯌꯨꯝꯗꯅꯦ ꯆꯥꯛꯀ ꯆꯥꯐꯝ ꯂꯥꯛꯐꯝ ꯈꯪꯕ ꯅꯠꯇꯦꯗ ꯏꯆꯦ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯃꯧꯅꯦꯅ ꯌꯥꯍꯧ ꯏꯊꯦꯡ ꯊꯦꯡꯉꯗꯅ ꯅꯈꯣꯏꯒꯤꯁꯨꯔꯥ ꯑꯩꯈꯣꯏꯒꯤꯁꯨꯅꯤ ꯌꯥꯍꯧꯅ ꯊꯦꯡꯈꯩ ꯍꯧꯒꯠꯂꯅꯤ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯕꯁꯤꯅ ꯈꯤꯇ ꯆꯥ ꯌꯥꯅꯅꯕ ꯍꯥꯎꯅ ꯊꯨꯝꯅ ꯊꯣꯡꯉ ꯄꯪꯊꯣꯡꯗ ꯊꯣꯡꯖꯤꯟꯒꯅꯤ ꯑꯗꯨꯅꯗꯤ ꯆꯥꯕ ꯌꯥꯗ꯭ꯔꯦꯗꯣ ꯀꯗꯥꯏꯗꯒꯤ ꯃꯥꯅ ꯊꯣꯡꯉꯤꯗꯨꯗꯤ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯌꯦꯟ ꯉꯥꯅꯨꯅ ꯐꯥꯎꯕ ꯆꯥꯔꯣꯏ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯊꯔꯣ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯁꯦꯡꯕꯅꯤ ꯏꯆꯦ ꯑꯗꯨꯒꯤꯅꯤ ꯏꯆꯦꯒꯤꯁꯤꯗ ꯊꯣꯔꯛꯏꯕꯁꯤ ꯑꯁꯦꯡꯕ ꯃꯧꯁꯤꯡꯁꯦ ꯃꯤꯠ ꯌꯥꯝꯅ ꯅꯥꯔꯤ ꯃꯥꯅꯤ ꯃꯥꯅꯤ ꯏꯆꯦ ꯃꯁꯛꯇꯣ ꯎꯅꯤ ꯈꯟꯕꯗ ꯌꯨꯝꯗꯒ ꯂꯩꯅꯤꯡꯕ ꯅꯠꯇꯦ ꯌꯨꯝꯗ ꯂꯩꯅꯤꯡꯗ꯭ꯔꯗꯤꯅꯦ ꯁꯤꯗ ꯍꯦꯛ ꯍꯦꯛ ꯀꯣꯏꯊꯣꯔꯛꯎ ꯍꯣꯏ ꯏꯆꯦ ꯁꯦ ꯅꯪꯅ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯆꯥꯔꯣ ꯑꯝꯇ ꯍꯥꯎꯅ ꯆꯥꯒꯦ ꯏꯆꯦ ꯆꯥꯎ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯌꯤꯡꯕꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩ ꯊꯔꯣ ꯆꯪꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯑꯗꯨꯒ ꯃꯅꯤꯡꯗꯔ ꯀꯩꯅꯣꯝꯃ ꯂꯩꯍꯧꯕꯅꯦ ꯏꯃꯥ ꯀꯔꯤꯅꯣ ꯅꯪꯅ ꯊꯣꯡꯉꯤꯗꯨꯅ ꯏꯔꯣꯟꯁꯜꯂꯒꯦ ꯇꯧꯕꯅꯦ ꯏꯃꯥ ꯑꯩꯗꯤ ꯏꯔꯣꯟꯕ ꯆꯥꯅꯤꯡꯗꯦꯅꯦ ꯀꯩ ꯊꯣꯡꯉꯣ ꯍꯥꯏꯅꯣ ꯏꯃꯥ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯊꯣꯡꯉꯨ ꯆꯥꯅꯤꯡꯉꯤ ꯉꯥ ꯑꯌꯥꯏꯕ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯂꯩꯌꯦ ꯏꯃꯥ ꯑꯗꯨꯗꯤꯅꯦ ꯀꯥꯡꯁꯣꯏꯗꯣ ꯑꯗꯨ ꯑꯣꯏꯅ ꯊꯣꯡꯉꯨ ꯍꯣꯏ ꯏꯃꯥ ꯄꯪꯊꯣꯡꯗ ꯊꯣꯡꯖꯤꯟꯕꯤꯗꯣ ꯇꯧꯒꯅꯨꯀꯣ ꯍꯥꯎꯅ ꯊꯣꯡꯉꯨ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯔꯣꯗꯨ ꯊꯣꯛꯈ꯭ꯔꯦ ꯑꯌꯤꯡꯕꯤꯅ ꯃꯈꯣꯏꯅ ꯊꯣꯡꯕꯁꯦ ꯑꯃꯨꯛꯇꯪꯗꯤ ꯆꯥꯅꯤꯡꯈ꯭ꯔꯦꯗ ꯀꯃꯥꯏꯅ ꯊꯣꯡꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪꯅ ꯈꯪꯅꯤꯡꯈ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯤ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯏꯅꯝꯃ ꯀꯩ ꯊꯣꯡꯉꯤꯅꯣ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯇꯧꯔꯅꯤꯌꯦ ꯑꯁ ꯑꯩꯗꯤ ꯀꯥꯡꯁꯣꯏ ꯆꯥꯅꯤꯡꯗꯦꯍꯦ
ꯑꯌꯤꯡꯕꯤꯗꯨ ꯃꯆꯤꯟ ꯄꯩꯗꯨꯅ ꯂꯩ ꯊꯣꯏꯕꯤꯅ ꯉꯁꯥꯏꯁꯨ ꯍꯪꯒꯥꯝ ꯊꯣꯡꯗꯅ ꯆꯥꯛ ꯐꯖꯅ ꯆꯥꯗꯦ ꯑꯌꯤꯡꯕꯤꯗꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯊꯣꯏꯕꯤ ꯃꯈꯥ ꯇꯥꯗꯨꯅ ꯏꯅꯝꯃ ꯑꯩꯗꯤ ꯀꯥꯡꯁꯣꯏ ꯆꯥꯅꯤꯡꯗꯦꯀꯣ ꯎꯇꯤ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯅꯤꯡꯉꯤ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯊꯣꯛꯈꯤ ꯑꯌꯤꯡꯕꯤ ꯁꯥꯎꯅꯤꯡꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯎꯇꯤꯌꯦ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯃꯌꯥꯟ ꯁꯦꯝꯃꯒ ꯊꯤꯔꯒ ꯊꯣꯡꯗꯣꯏꯅꯣꯕ ꯍꯥꯏ ꯀꯩꯅꯣꯅꯦ ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯗꯨꯕꯣ ꯍꯣ ꯁꯥꯎꯅꯤꯡꯉꯛꯄ ꯑꯗꯨꯒꯤꯅꯤ ꯍꯩꯃ ꯏꯃꯥꯅ ꯍꯪꯈꯤꯕꯅꯤ ꯏꯃꯥꯅ ꯀꯩꯒꯤ ꯈꯪꯗꯦ ꯃꯔꯝꯗꯤ ꯊꯣꯔꯛꯑꯒ ꯍꯪꯉꯨꯆꯣ ꯍꯣꯏ ꯍꯣꯏ ꯑꯩ ꯑꯝꯇ ꯍꯪꯉꯨꯒꯦ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗꯤ ꯌꯥꯏꯐꯕ ꯆꯪꯂꯛꯇꯨꯅ ꯑꯌꯤꯡꯕꯤ ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯃꯤꯅꯦꯍꯦ ꯂꯣꯏꯔꯦ ꯇꯥꯃꯣ ꯑꯧ ꯊꯤꯔꯝꯃꯦꯗꯅ ꯏꯃꯥꯒ ꯊꯣꯏꯕꯤꯒꯗꯣ ꯀꯧꯔꯝꯃꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯅꯔꯤꯉꯩꯗ ꯃꯈꯣꯏꯁꯨ ꯆꯪꯂꯛꯂꯝꯃꯤ ꯊꯔꯣꯅ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯊꯣꯡꯕꯕꯨ ꯍꯧꯖꯤꯛꯇ ꯂꯣꯏꯗ ꯉꯥꯏꯔꯤꯕ꯭ꯔꯣ ꯇꯞꯁꯨ ꯑꯣꯟꯊꯣꯛꯅ ꯇꯞꯈ꯭ꯔꯦꯍꯦ ꯑꯋꯣꯏꯕ ꯊꯣꯏꯕꯤꯅ ꯑꯩ ꯑꯣꯏꯔꯗꯤ ꯉꯁꯥꯏꯅ ꯑꯅꯤꯔꯛꯄꯨ ꯊꯣꯡꯉꯅꯤ ꯑꯌꯤꯡꯕꯤꯗꯨ ꯁꯥꯎꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯕꯅꯤ ꯑꯗꯨꯕꯨ ꯈꯨꯝꯗꯦ ꯌꯥꯏꯐꯕꯅ ꯆꯥꯛꯀ ꯂꯥꯝꯕꯒ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯊꯣꯏꯕꯤ ꯏꯟꯁꯥꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯩꯅ ꯀꯥꯡꯁꯣꯏ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯑꯌꯤꯡꯕꯤ ꯈꯨꯝꯗꯦ ꯉꯁꯥꯏꯅ ꯑꯩꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯝꯃꯕꯗꯨꯕꯨ ꯊꯣꯏꯕꯤ ꯏꯃꯥꯅ ꯀꯥꯡꯁꯣꯏ ꯆꯥꯅꯤꯡꯉꯦꯅ ꯊꯣꯡꯕꯅꯤ ꯑꯗꯣ ꯑꯩꯗꯤ ꯆꯥꯅꯤꯡꯗꯤꯌꯦ ꯎꯇꯤ ꯆꯥꯒꯦ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯅꯨꯃꯤꯗꯥꯡꯁꯤꯗꯕꯨ ꯀꯥꯏꯗꯒꯤ ꯎꯇꯤꯅꯣ ꯊꯣꯡꯗꯣꯏꯁꯦ ꯍꯌꯦꯡ ꯑꯌꯨꯛ ꯊꯣꯡꯉꯒꯦ ꯉꯁꯥꯏꯁꯨ ꯍꯧꯖꯤꯛꯁꯨ ꯆꯥꯅꯤꯡꯗꯕ ꯉꯥꯛꯇ ꯊꯣꯡꯅꯤꯕ ꯊꯔꯣꯅ ꯅꯆꯟꯅꯨꯄꯤꯁꯤꯅ ꯎꯇꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯗꯤ ꯀꯣꯛ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯏꯃꯥꯅ ꯀꯥꯡꯁꯣꯏ ꯆꯥꯒꯦ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯍꯩꯃ ꯑꯗꯨ ꯎꯇꯤꯗꯨꯃ ꯊꯣꯡꯂꯒ ꯀꯥꯡꯁꯣꯏꯗꯨꯅ ꯃꯃꯤꯡꯒꯤ ꯈꯖꯤꯛꯈꯛ ꯊꯣꯡꯕ ꯌꯥꯏꯗꯅ ꯅꯨꯃꯤꯗꯥꯡꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯎꯇꯤꯒꯤ ꯃꯌꯥꯟ ꯊꯤꯗꯣꯏꯅꯣ ꯏꯃꯥ ꯍꯩꯃ ꯎꯇꯤꯒꯤ ꯃꯌꯥꯟ ꯊꯤꯕꯕꯨ ꯀꯌꯥꯝ ꯋꯥꯕ ꯊꯕꯛꯅꯣ ꯑꯌꯤꯡꯕꯤꯗꯨ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯉꯁꯤꯒꯤꯗꯤ ꯆꯥꯔꯣ ꯌꯥꯔꯦ ꯊꯣꯏꯕꯤ ꯍꯌꯦꯡ ꯊꯣꯡꯉꯒꯦ ꯉꯥꯁꯨ ꯌꯥꯎꯕꯅꯦꯕ ꯆꯥꯅꯤꯡꯗꯦ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯒ ꯇꯣꯛꯎ ꯍꯩꯃ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦꯍꯦ ꯆꯥꯅꯤꯡꯉꯗꯤꯅꯦ ꯉꯁꯥꯏꯅ ꯁꯦꯝꯃꯒ ꯄꯨꯁꯤꯜꯂꯛꯄ ꯌꯥꯗ꯭ꯔꯣ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯊꯣꯏꯕꯤꯗꯨ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯛꯂꯝꯃꯤ ꯊꯔꯣ ꯁꯥꯎꯅ ꯍꯩ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ ꯆꯥꯛ ꯊꯣꯡꯕꯁꯤꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯣꯟꯁꯤꯟꯗꯅ ꯊꯣꯡꯉꯣ ꯍꯥꯏꯔꯣ ꯑꯌꯤꯡꯕꯤꯁꯨ ꯁꯥꯎꯅ ꯅꯣꯡꯃꯗ ꯏꯟꯁꯥꯡ ꯑꯃ ꯊꯣꯡꯕꯁꯦ ꯆꯥꯅꯤꯡꯉꯤꯒ ꯆꯥꯅꯤꯡꯗꯦꯒ ꯑꯃꯨꯛ ꯇꯣꯏꯕ ꯑꯩꯁꯨ ꯆꯥꯕ ꯌꯥꯅꯅꯕꯗꯤ ꯑꯗꯨꯝ ꯊꯣꯡꯉꯤꯗꯅ ꯄꯨꯡꯊꯣꯡꯗꯣ ꯊꯣꯡꯕ ꯅꯠꯇꯦꯗꯅ ꯅꯠꯇꯦ ꯅꯣꯡꯃꯗ ꯏꯃꯥꯒ ꯊꯣꯏꯕꯤꯒꯕꯨ ꯑꯩꯅ ꯊꯣꯡꯂꯝꯕ ꯏꯟꯁꯥꯡꯗ ꯋꯥ ꯉꯥꯡꯗꯅ ꯆꯥꯕ ꯌꯥꯎꯈ꯭ꯔꯕꯣ ꯍꯩ ꯑꯩꯈꯣꯏꯅ ꯉꯥꯡꯗꯅꯕ ꯃꯑꯣꯡꯗꯗꯤ ꯅꯪꯅ ꯊꯣꯡꯕ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯃꯥꯒ ꯊꯣꯏꯕꯤꯒꯅ ꯑꯣꯏꯅ ꯊꯣꯡꯉꯣꯗꯅ ꯍꯩꯃ ꯃꯁꯤꯗꯤ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯤꯅ ꯆꯥꯛ ꯑꯃꯇ ꯆꯥꯔꯣꯏꯗꯦꯍꯦ ꯑꯩ ꯑꯌꯤꯡꯕꯤꯗꯨ ꯁꯥꯎꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯌꯥꯏꯐꯕꯅ ꯑꯌꯤꯡꯕꯤ ꯉꯥꯏꯈꯣꯅꯦꯍꯦ ꯊꯔꯣ ꯁꯥꯎꯅ ꯆꯥꯗ꯭ꯔꯒ ꯐꯔꯦ ꯈꯥꯝꯃꯨꯅꯨ ꯏꯃꯥ ꯍꯣꯏꯁꯤꯗꯤꯕꯀꯣ ꯀꯩꯅꯣ ꯏꯃꯥ ꯍꯣꯏꯁꯤꯗꯤꯕꯣ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯍꯧꯖꯤꯛꯀꯤ ꯃꯆꯤꯟꯗꯣ ꯎꯔꯦꯗꯅ ꯌꯥꯏꯐꯕꯁꯨ ꯃꯈꯥ ꯇꯥꯔꯝꯗꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ ꯊꯔꯣ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯁꯦ ꯀꯩꯝꯇ ꯍꯦꯛ ꯍꯥꯏꯕ ꯉꯝꯗꯕꯅꯦꯕ ꯍꯧꯖꯤꯛꯀꯤ ꯏꯅꯝꯃꯒꯤ ꯃꯆꯤꯟ ꯈꯨꯀꯟꯗꯣ ꯃꯥꯗꯤ ꯅꯍꯥꯃꯈꯩ ꯇꯞꯁꯤꯟꯅꯕ ꯁꯥꯔꯒ ꯂꯩꯔꯤꯕꯣꯏꯔꯦ ꯀꯣꯟ ꯐꯦꯡꯅꯤꯡꯗꯗꯅ ꯁꯥꯎꯖꯤꯟꯅꯔꯒ ꯍꯧꯒꯠꯈ꯭ꯔꯤꯅꯦ ꯃꯥꯒꯤꯁꯦ ꯃꯥꯅꯤ ꯃꯥꯅꯤ ꯁꯛꯇꯥ ꯑꯁꯤꯒ ꯑꯩꯗꯤ ꯐꯦꯡꯕ ꯉꯝꯃꯣꯏꯀꯣ ꯏꯃꯥ ꯑꯩꯁꯨ ꯉꯝꯃꯣꯏꯗ ꯊꯣꯔꯛꯑꯒ ꯃꯥꯏ ꯐꯦꯡꯖꯁꯅꯤ ꯑꯗꯨꯅꯤ ꯁꯣꯝꯗ ꯑꯌꯤꯡꯕꯤ ꯁꯥꯎꯅ ꯂꯩ ꯃꯥꯒꯤ ꯅꯨꯄꯥꯅ ꯅꯪꯕꯨ ꯏꯃꯥ ꯍꯣꯏ ꯊꯣꯏꯕꯤꯒ ꯆꯞ ꯃꯥꯟꯅꯩꯗꯨꯕꯨ ꯀꯩꯒꯤꯅꯣ ꯈꯥꯡꯗꯨꯅ ꯂꯩꯕꯗꯣ ꯉꯝꯁꯤꯜꯂꯛꯇꯕ ꯑꯗꯨꯒꯤꯅꯤ ꯇꯞꯅ ꯉꯥꯡꯉꯨꯅꯤ ꯅꯪꯕꯣ ꯃꯈꯣꯏꯒꯤ ꯃꯑꯣꯡꯁꯦ ꯇꯥꯃꯣꯁꯨ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯈꯪꯉꯤꯅꯦ ꯇꯥꯃꯣꯁꯨ ꯀꯩꯝꯇ ꯍꯥꯏꯕ ꯉꯝꯗꯦ ꯍꯦꯛ ꯍꯥꯏꯔꯨꯕꯗꯅꯦ ꯏꯃꯥꯅ ꯇꯧꯔꯛꯇꯧꯗꯣ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯅꯪꯁꯨ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯃꯥꯟꯅꯔꯒ ꯈꯠꯅꯕ ꯇꯥꯕ ꯈꯔ ꯃꯥꯟꯅꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯗꯨꯅ ꯐꯠꯇ꯭ꯔꯣ ꯑꯌꯤꯡꯕꯤ ꯁꯥꯎꯅ ꯑꯩꯁꯨ ꯃꯤꯅꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯉꯒ ꯂꯩꯌꯣ ꯍꯥꯏꯕꯅꯣ ꯑꯌꯤꯡꯕꯤ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩ ꯁꯥꯎꯔꯛꯇꯅꯅꯦ ꯏꯄꯥꯝꯗ ꯆꯠꯈꯤꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅꯗꯤ ꯆꯠꯈꯤꯅꯤ ꯑꯩ ꯀꯅꯥꯒ ꯂꯩꯍꯧꯗꯣꯏꯅꯣ ꯇꯥꯃꯣꯒꯤ ꯈꯟꯕꯤꯔꯒ ꯑꯩ ꯆꯠꯄꯤꯗꯕꯒꯤ ꯋꯥꯅꯤꯀꯣ ꯑꯗꯨꯅꯦꯕ ꯅꯆꯟꯅꯨꯄꯤꯒ ꯅꯃꯥꯒꯁꯦ ꯈꯔꯗꯤ ꯍꯦꯟꯃꯟꯕꯅꯤ ꯑꯁ ꯑꯌꯤꯡꯕꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩ ꯈꯥꯡꯒꯦꯅ ꯈꯥꯡꯕꯅꯤ ꯑꯗꯣ ꯉꯁꯤꯗꯒꯤꯗꯤ ꯉꯝꯃꯔꯣꯏ ꯃꯥꯟꯅꯒꯅꯨꯕ ꯑꯌꯤꯡꯕꯤ ꯃꯥꯟꯅꯔꯅꯤ ꯁꯤꯗꯩꯗꯤ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯏꯃꯥꯅ ꯑꯩꯁꯦ ꯃꯆꯥꯗꯧꯅ ꯅꯨꯡꯁꯤꯔꯒꯕꯨ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯇꯧꯒꯗ꯭ꯔꯣ ꯍꯣꯏ ꯆꯨꯝꯃꯤ ꯃꯧ ꯑꯩꯈꯣꯏꯁꯤꯕꯨ ꯃꯤ ꯅꯠꯇ꯭ꯔꯣ ꯀꯅꯥꯅ ꯅꯠꯇꯦ ꯍꯥꯏꯅꯣ ꯇꯥꯃꯣꯁꯨ ꯈꯪꯉꯝꯒꯅꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯐꯠꯇꯅꯕ ꯑꯩꯅ ꯀꯔꯤ ꯇꯧꯒꯦ
ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯥꯅ ꯑꯩꯅ ꯆꯠꯄ ꯅꯠꯇ꯭ꯔꯣ? ꯉꯁꯤ ꯐꯥꯎꯕ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯂꯥꯛꯏ. ꯄꯦꯟꯗꯕ ꯀꯌꯥ ꯂꯩꯔꯁꯨ ꯏꯅꯦꯝꯕꯣꯛꯅꯤ ꯈꯟꯅ ꯃꯥꯟꯅꯗꯕꯅꯤ. ꯑꯗꯨꯕꯨ ꯁꯨꯝ ꯌꯥꯏꯅ ꯍꯦꯟꯖꯤꯜꯂꯛꯏ. ꯍꯧꯖꯤꯛꯇꯤꯅꯦ ꯑꯌꯤꯡꯕꯤ ꯑꯩꯒꯤ ꯏꯊꯤꯛ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ. ꯅꯪ ꯂꯥꯟꯗꯦ ꯆꯨꯝꯃꯦ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯉꯤ. ꯑꯗꯨꯅꯕꯨ ꯑꯩꯅ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯉꯤꯁꯤꯅꯤ. ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ. ꯏꯃꯨꯡꯗ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯄꯗꯣ ꯑꯩ ꯇꯜꯂꯤꯀꯣ. ꯑꯩꯅ ꯍꯦꯟꯅ ꯇꯜꯂꯤ. ꯃꯇꯥꯡꯅ ꯌꯥꯗ꯭ꯔꯗꯤ ꯊꯣꯛꯄ ꯇꯥꯔꯦ. ꯐꯔꯦꯁꯦ, ꯆꯠꯂꯣ. ꯆꯥꯛ ꯆꯥꯊꯣꯛꯎꯔꯣ. ꯆꯥꯛ ꯑꯝꯇ ꯆꯥꯔꯣꯏ ꯑꯩ. ꯀꯩꯒꯤꯅꯣ? ꯆꯥꯛꯀ ꯂꯣꯏꯅ ꯄꯨꯛ ꯊꯟꯒꯠꯈ꯭ꯔꯦ. ꯑꯍꯤꯡ ꯆꯔꯥ ꯍꯦꯜꯂꯒ ꯇꯨꯝꯕ ꯅꯨꯡꯉꯥꯏꯔꯣꯏ. ꯍꯣꯔꯦꯟ ꯑꯍꯤꯡꯗ ꯆꯥꯔꯒꯦ. ꯑꯍꯤꯡ ꯍꯧꯒꯠꯂ ꯆꯥꯗꯣꯏꯕ? ꯍꯣꯏ. ꯅꯪꯁꯨꯕ. ꯑꯩ ꯇꯨꯝꯃꯒꯦ. ꯆꯥꯛ ꯆꯥꯔꯒ ꯇꯨꯝꯃꯨꯗꯅ. ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯑꯩ ꯊꯕꯛ ꯇꯧꯒꯦꯕ. ꯅꯨꯡꯉꯥꯏꯅꯤ. ꯋꯥꯗꯣ ꯍꯥꯏꯔꯒ ꯑꯌꯤꯡꯕꯤ ꯇꯨꯝꯕ ꯆꯪꯈꯤ. ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯊꯔꯣꯗꯣ ꯏꯁꯧ ꯂꯥꯡꯉꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ. ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯍꯥꯏꯅꯕ ꯅꯥꯏꯔꯗꯕꯅꯤ. ꯃꯧꯅꯦꯅ. ꯍꯥꯏ, ꯍꯧꯒꯠꯂꯨꯅꯦꯍꯦ. ꯅꯨꯃꯤꯠꯁꯦ ꯋꯥꯇꯣꯟ ꯌꯧꯔꯤꯅꯦ, ꯋꯥꯇꯣꯟ. ꯁꯣꯝꯗ ꯑꯌꯤꯡꯕꯤ ꯇꯨꯝꯗꯨꯅ ꯂꯩ, ꯊꯔꯣ ꯃꯈꯥ ꯇꯥꯗꯨꯅ. ꯑꯩꯅ ꯍꯧꯗꯣꯛꯏꯁꯤꯕꯨ ꯇꯥꯗ꯭ꯔꯣ? ꯅꯨꯃꯤꯗꯥꯡꯒꯤ ꯀꯣꯜ ꯂꯨꯈꯥꯛ ꯃꯌꯥꯝ ꯑꯃ ꯅꯝꯁꯤꯜꯂꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯃꯒ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ. ꯅꯃꯥꯏꯗꯣ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯣ? ꯌꯨꯝꯊꯪꯅꯕꯒꯤ ꯃꯧꯁꯤꯡ ꯑꯁꯤꯅ ꯉꯟꯇꯥ ꯍꯧꯒꯠꯇꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅꯈ꯭ꯔꯦ. ꯑꯩꯈꯣꯏꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯃꯒ ꯂꯩ. ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤꯅꯦ. ꯌꯥꯏꯐꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ. ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯨ ꯅꯪꯕꯨ ꯇꯥꯗ꯭ꯔꯣ? ꯇꯥꯏ. ꯇꯥꯔꯒ ꯀꯩꯗꯧꯔꯕ? ꯍꯧꯒꯠꯂꯣ ꯌꯥꯎꯅ ꯍꯧꯒꯠꯇ꯭ꯔꯤꯅꯤ. ꯑꯁ, ꯁꯨꯝ ꯇꯥꯔꯒ ꯂꯩꯕꯁꯤꯕꯨ ꯍꯩꯅꯔꯤꯕ꯭ꯔꯣ? ꯍꯩꯅꯗ꯭ꯔꯕꯁꯨ ꯇꯥꯗꯣꯏꯅꯤ ꯉꯁꯤꯗꯤ. ꯍꯩꯃ, ꯇꯥꯃꯣ ꯍꯧꯒꯠꯄꯤꯔꯣ. ꯑꯩꯕꯨꯗꯤ ꯍꯧꯒꯠꯂꯅꯤꯅꯦ. ꯇꯥꯃꯣꯅ ꯍꯧꯒꯠꯄꯗ ꯏꯃꯥꯗ ꯑꯩꯁꯦ ꯏꯁꯥ ꯉꯝꯗꯦꯅ ꯈꯔ ꯍꯥꯏꯔꯝꯃꯨ. ꯀꯩꯝꯇꯁꯨ ꯇꯧꯗꯅ ꯍꯥꯏꯖꯟꯅꯗꯣꯏꯕ? ꯍꯥꯏꯗ ꯍꯥꯏꯌꯨ. ꯑꯁ, ꯃꯗꯨ ꯑꯩ ꯍꯩꯅꯗꯧ ꯃꯥꯟꯗꯦꯗ. ꯍꯩꯅꯗꯕ ꯌꯥꯔꯣꯏ. ꯉꯔꯥꯡ ꯑꯩꯅ ꯀꯔꯤ ꯍꯥꯏꯈꯤꯒꯦ? ꯍꯣꯏ. ꯋꯥꯗꯣ ꯍꯥꯏꯔꯒ ꯌꯥꯏꯐꯕ ꯍꯧꯒꯠꯈꯤꯔꯝꯃꯤ. ꯌꯥꯏꯐꯕ ꯂꯧꯕꯨꯛ ꯆꯠꯇꯧꯕꯒꯤ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ ꯃꯃꯥ ꯊꯔꯣꯅ. ꯅꯪ ꯍꯧꯒꯠꯂꯕꯣ? ꯍꯣꯏ ꯃꯥ. ꯂꯧꯕꯨꯛꯇ ꯆꯠꯇꯣꯏꯔꯣ? ꯍꯣꯏ ꯃꯥ, ꯂꯧꯕꯨꯛꯇ ꯉꯥꯛꯇ ꯌꯧꯔꯨꯒꯦ. ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕ? ꯅꯠꯇꯦ, ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯧꯗꯣꯛꯏꯁꯤ ꯇꯥꯗꯕ꯭ꯔꯥ ꯁꯤꯅꯤꯗ. ꯃꯁꯥ ꯀꯟꯅ ꯉꯝꯍꯧꯗꯕꯅꯤ ꯃꯥ. ꯃꯁꯥ ꯉꯝꯗꯦꯕ? ꯍꯣꯏ ꯃꯥ. ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯕ? ꯈꯔ ꯑꯗꯨꯝ ꯉꯝꯍꯧꯗꯕꯅꯤ. ꯑꯩ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯏꯃꯥ. ꯆꯥꯛ ꯅꯪꯉꯔꯣꯏꯀꯣ. ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯊꯔꯣꯅ. ꯉꯔꯥꯡꯅ ꯀꯩꯁꯨ ꯇꯧꯗ꯭ꯔꯒ ꯍꯧꯖꯤꯛꯇ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯤꯁꯤꯕꯨ ꯊꯥꯖꯕ ꯌꯥꯕ꯭ꯔꯣ? ꯇꯧꯁꯤꯟꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯊꯔꯣ ꯑꯌꯤꯡꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ. ꯉꯔꯥꯡꯒꯤ ꯀꯣꯟꯁꯨ ꯑꯝꯇ ꯐꯦꯡꯗꯦ. ꯅꯠꯇꯦ, ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯀꯅꯥꯅ ꯇꯧꯗꯣꯏꯅꯣ? ꯏꯃꯥ, ꯑꯩ ꯏꯁా ꯌꯥꯝ ꯉꯝꯗ꯭ꯔꯦ. ꯉꯔꯥꯡꯅ ꯀꯩꯁꯨ ꯇꯧꯗ꯭ꯔꯒ ꯉꯁꯤꯅ ꯀꯃꯥꯏꯅ ꯈꯪꯅꯥ ꯅꯥꯔꯛꯏꯅꯣ? ꯅꯥꯕꯁꯤꯕꯨ ꯇꯝꯕ ꯉꯝꯕ꯭ꯔꯣ? ꯊꯨꯗꯤ ꯊꯨꯃꯜꯂꯤ ꯅꯪꯅ ꯅꯥꯔꯤꯗꯣ. ꯏꯃꯥ ꯍꯣꯏꯗ ꯅꯥꯔꯒ ꯍꯦꯛ ꯈꯪꯒꯗꯕꯅꯤ. ꯍꯩ, ꯑꯇꯩ ꯂꯥꯏꯔꯤ. ꯀꯣꯟꯁꯤꯡꯁꯦ ꯍꯥꯟꯅ ꯑꯝꯇ ꯐꯦꯡꯉꯝꯃꯨ. ꯀꯩꯅꯣ, ꯑꯅꯥꯕ ꯑꯩꯉꯣꯟꯗꯕꯨ ꯍꯥꯏꯗꯨꯕꯣ? ꯍꯩꯃꯥ, ꯌꯥꯅꯤꯌꯦ, ꯇꯦꯛ ꯐꯦꯡꯉꯨ ꯂꯥꯎ. ꯑꯩꯁꯦ ꯏꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯕꯅꯤ. ꯑꯗꯨꯒ ꯉꯔꯥꯡ ꯑꯩꯗꯤ ꯆꯥꯛ ꯆꯥꯕꯁꯨ ꯌꯥꯎꯗꯦ. ꯏꯃꯥ ꯍꯣꯏꯅ ꯆꯥꯕ ꯅꯠꯇ꯭ꯔꯣ? ꯑꯆꯥꯕ ꯃꯤꯅ ꯐꯦꯡꯅꯁꯤ. ꯑꯩꯗꯤ ꯆꯥꯕ ꯌꯥꯎꯗꯦ. ꯍꯩꯃꯥ, ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦꯍꯦ. ꯏꯃꯥ, ꯑꯩꯁꯦ ꯅꯥꯔꯤꯕꯅꯤ. ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ. ꯈꯣꯟꯖꯦꯜ ꯑꯌꯥꯛꯄꯁꯤꯡꯁꯦ ꯌꯥꯝ ꯇꯥꯅꯤꯡꯗꯦ. ꯅꯥꯁꯟꯅꯕꯤꯁꯤꯗꯤ. ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯔꯣꯗꯨ ꯊꯣꯛꯈꯤ. ꯑꯌꯤꯡꯕꯤ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ. ꯈꯪꯅꯤꯕ, ꯑꯩ ꯇꯧꯒꯦꯕ. ꯁꯣꯝꯗ ꯊꯔꯣ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ. ꯕꯦꯝꯃꯥ, ꯍꯧꯒꯠꯂꯣ. ꯇꯥꯕ꯭ꯔꯣ? ꯀꯩꯅꯣ ꯏꯃꯥ, ꯉꯟꯇꯥꯅ ꯍꯧꯗꯣꯔꯛꯏꯁꯤꯕꯣ? ꯍꯧꯒꯠꯂꯣ, ꯉꯁꯤꯗꯤ ꯊꯕꯛ ꯌꯥꯝꯅ ꯌꯥꯝꯃꯤ. ꯑꯁ, ꯂꯩꯁꯥꯕꯤ ꯑꯩꯅꯕꯨ ꯀꯩ ꯊꯕꯛ ꯇꯧꯗꯣꯏꯅꯣ? ꯍꯩ, ꯏꯃꯥ ꯏꯆꯥ ꯊꯕꯛ ꯇꯧꯕ ꯇꯥꯔꯦ ꯉꯁꯤꯗꯤ. ꯀꯔꯤꯒꯤ? ꯑꯣ, ꯅꯅꯝꯃ ꯃꯁꯛ ꯐꯖꯕꯤꯗꯣ ꯃꯁꯥ ꯉꯝꯗꯦ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯉꯔꯥꯡꯇ ꯀꯩꯝꯇ ꯇꯧꯈꯤꯗꯕꯗꯥꯏꯅꯦ? ꯑꯗꯨꯅꯤ ꯍꯥꯏꯁꯤ. ꯃꯥꯒꯤꯗꯣ ꯅꯥꯁꯤꯟꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯏꯃꯥ. ꯅꯥꯁꯤꯟꯅꯕ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ? ꯐꯃꯨꯡꯗꯒꯤ ꯄꯥꯏꯔꯒ ꯀꯣꯛ ꯆꯤꯡꯊꯧ ꯌꯥꯗ꯭ꯔꯣ? ꯑꯣ, ꯅꯥꯔꯦ ꯍꯥꯏꯗꯅ ꯀꯨꯟꯗꯅ ꯂꯩꯍꯧꯔꯤ. ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯑꯩꯅ ꯆꯤꯡꯊꯣꯛꯎꯗꯣꯏꯅꯣ? ꯅꯥꯁꯤꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ. ꯑꯣ, ꯅꯥꯁꯤꯟꯅꯕ ꯑꯣꯏꯔꯕꯁꯨꯅꯦ, ꯑꯁꯦꯡꯕꯒꯤ ꯅꯥꯔꯝꯃꯗꯤ ꯅꯪ ꯇꯥꯆꯧꯒꯤ ꯃꯤꯋꯥ ꯇꯥꯔꯣꯏꯗ꯭ꯔꯣ? ꯇꯥꯅꯤ ꯏꯃꯥ. ꯑꯗꯨꯅꯤ. ꯑꯁ, ꯇꯧꯔꯤ ꯃꯑꯣꯡꯗꯣ ꯅꯨꯡꯗꯤ ꯅꯨꯡꯁꯤꯗꯦꯍꯦ. ꯑꯣ, ꯅꯪꯉꯣꯟꯗꯒꯤ ꯏꯃꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦ. ꯑꯗꯣ ꯏꯃꯥ, ꯑꯩꯗꯤ ꯊꯕꯛ ꯇꯧꯕ ꯌꯥꯝ ꯇꯜꯂꯤ. ꯑꯣ, ꯏꯕꯥꯅꯤꯅ ꯇꯧꯗ꯭ꯔꯗꯤ ꯀꯅꯥꯅ ꯇꯧꯗꯣꯏꯅꯣ? ꯑꯗꯨꯏꯁꯨ ꯑꯇꯩ ꯊꯕꯛꯁꯤꯡꯗꯤꯅꯦ ꯏꯃꯥ ꯀꯥꯕꯛ ꯇꯧꯁꯤꯟꯅꯔꯛꯑꯒꯦ. ꯑꯗꯨꯒ ꯅꯪꯅ ꯏꯔꯨ ꯂꯨꯖꯊꯣꯛꯑꯒꯅꯦ
ꯆꯥꯛ ꯑꯗꯨ ꯊꯣꯡ꯫ ꯑꯦ, ꯏꯔꯨ ꯂꯨꯖꯗꯣꯏꯕ ꯑꯃꯨꯛ? ꯀꯌꯥꯝ ꯀꯨꯏꯅꯤꯒꯦ ꯐꯠ ꯆꯥꯏꯊꯔꯒ ꯑꯗꯨꯝ ꯌꯥꯔꯦ꯫ ꯑꯁ, ꯑꯩꯁꯨ ꯀꯥꯕꯛ ꯀꯥꯕꯛ ꯇꯧꯗꯣꯏꯅꯤ꯫ ꯀꯌꯥꯝ ꯀꯨꯏꯅ ꯅꯥꯅꯤꯒꯦ, ꯃꯥꯏ ꯅꯥꯕ ꯐꯔꯒ ꯂꯣꯏ ꯇꯧꯖꯁꯅꯤ꯫ ꯇꯟꯗꯤ ꯇꯜꯂꯤꯍꯦ꯫ ꯍꯩ, ꯅꯪ ꯇꯥꯆꯧ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯍꯣꯏ, ꯍꯧꯒꯠꯂꯣꯀꯣ, ꯏꯃꯥ ꯊꯕꯛ ꯇꯧꯕ ꯍꯧꯔꯒꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯔꯣꯗꯤ ꯊꯣꯛꯈ꯭ꯔꯦ, ꯊꯣꯏꯕꯤ ꯌꯥꯝ ꯇꯟꯅ꯫ ꯑꯁ, ꯇꯨꯝꯅꯤꯡꯉꯀꯥꯟꯁꯤꯗ꯫ ꯊꯔꯣꯅ ꯊꯕꯛ ꯂꯣꯏꯔꯒ ꯆꯪꯂꯛꯄꯒ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯗꯣ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ꯫ ꯇꯟ ꯇꯟꯅ ꯊꯣꯡꯉꯤꯅꯤꯀꯣ ꯏꯃꯥ꯫ ꯆꯥꯛ ꯊꯣꯡꯕꯕꯨ ꯀꯌꯥꯝ ꯋꯥꯕ ꯊꯕꯛꯅꯣ? ꯑꯗꯨꯅꯤ ꯍꯥꯏꯁꯦ, ꯁꯤꯗ ꯃꯥꯅ ꯏꯁꯧꯒ ꯂꯥꯡꯗꯅ꯫ ꯑꯗꯨꯅꯤꯅꯦ ꯃꯆꯤꯟ ꯀꯟꯕꯤꯁꯦ꯫ ꯃꯤꯡꯗꯅꯒ ꯑꯌꯤꯡꯕꯤ ꯀꯥꯏ, ꯑꯗꯨꯒ ꯏꯪꯁꯨ ꯏꯪꯗꯅ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯂꯛꯇꯦꯅꯦ ꯑꯁꯦ꯫ ꯊꯑꯣꯏꯅ ꯊꯣꯛꯂꯛꯇꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯠꯇꯦ, ꯃꯆꯤꯟꯕꯨ ꯁꯦꯡꯈ꯭ꯔꯕꯣ? ꯃꯆꯤꯟꯗꯤ ꯁꯦꯡꯈ꯭ꯔꯕꯅꯤ, ꯑꯩ ꯎꯍꯧꯏ꯫ ꯏꯁ, ꯑꯁꯦ ꯅꯥꯌꯦ ꯇꯅꯤ, ꯃꯆꯤꯟꯗꯤꯅꯦ ꯈꯨꯀꯟ ꯑꯃ꯫ ꯅꯥꯁꯤꯟꯅꯕꯒꯤ ꯀꯜꯂꯤꯅꯤ꯫ ꯁꯦ ꯌꯦꯡꯉꯨ, ꯑꯅꯥꯕꯤ ꯃꯥꯅ ꯍꯥꯏꯅꯤ, ꯅꯁꯥꯅ ꯆꯥꯕ ꯀꯣꯟꯗꯤ ꯅꯁꯥꯅ ꯐꯦꯡꯉꯨ ꯀꯥꯏꯅ꯫ ꯑꯦ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯏꯔꯣ ꯏꯃꯥ? ꯍꯥꯏꯔꯛꯏꯕꯅꯤꯅꯦ, ꯃꯥꯗꯤ ꯆꯥꯕ ꯌꯥꯎꯗꯦ ꯀꯥꯏꯅ꯫ ꯑꯩꯅꯅꯦ ꯐꯦꯡꯉꯨ ꯍꯥꯏꯔꯨꯕꯗ꯫ ꯑꯩꯈꯣꯏꯅꯗꯤ ꯃꯥꯅ ꯐꯦꯡꯅꯕꯅ ꯊꯅꯝꯃꯒ꯫ ꯑꯗꯨꯅꯦ ꯍꯥꯏꯁꯦ꯫ ꯉꯔꯥꯡꯗꯒꯤꯅꯤ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯃꯆꯤꯟꯒ ꯀꯟꯗꯅ ꯀꯩꯅꯣꯝꯃ ꯇꯧꯔꯛꯏꯁꯦ꯫ ꯑꯗꯨꯅꯤꯅꯦ, ꯃꯄꯥꯝꯒꯤ ꯃꯤꯒ ꯂꯥꯛꯑꯒ ꯏꯟꯁꯤꯜꯂꯤꯕ ꯖꯥꯠꯂꯥ? ꯑꯗꯨꯗꯤ ꯂꯥꯛꯄ ꯎꯗꯦꯗ꯫ ꯈꯪꯍꯣꯡ ꯍꯣꯡꯉꯦ ꯍꯥꯏꯕꯅꯤꯗ꯫ ꯑꯗꯨ ꯌꯦꯡꯉꯨ ꯏꯕꯦꯝꯃ, ꯃꯥꯒꯤ ꯆꯥꯛꯀꯗꯣ ꯌꯥꯝꯅ ꯈꯥꯛꯄ ꯌꯥꯗꯦ, ꯈꯤꯇꯪ꯫ ꯍꯣꯏ ꯃꯥ, ꯃꯥꯗꯤ ꯑꯅꯥꯕꯅꯤꯅꯅꯦ ꯆꯥꯛ ꯌꯥꯝꯅ ꯄꯤꯖꯔꯣꯏꯗꯕꯅꯤ꯫ ꯍꯣꯏ ꯃꯥ꯫ ꯑꯗꯣ ꯉꯥꯏꯈꯣ, ꯅꯪꯕꯨ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯒꯦ? ꯏꯃꯥ ꯊꯕꯛ ꯃꯌꯥꯝꯁꯨ ꯍꯣꯠꯅꯕꯗ ꯑꯃꯠꯇ ꯌꯦꯡꯁꯤꯟꯕꯒ ꯅꯪꯍꯧꯗ꯭ꯔꯦ꯫ ꯁꯧꯒ꯭ꯔꯤ ꯊꯣꯡꯖꯤꯜꯂꯦ ꯏꯃꯥ꯫ ꯁꯧꯒ꯭ꯔꯤ ꯍꯥꯏꯕ? ꯁꯧꯒ꯭ꯔꯤꯅ ꯈꯔ ꯊꯨꯔꯅꯤꯅ ꯇꯧꯕꯅꯤ꯫ ꯑꯇꯩꯗꯤ ꯉꯥ ꯑꯌꯥꯏꯕꯁꯤꯃꯒ ꯂꯧꯔꯁꯤ꯫ ꯑꯁ, ꯍꯥꯎꯗꯣꯔꯤꯕ꯭ꯔꯥꯅꯦ ꯇꯧꯔꯤꯗꯨꯕꯣ? ꯃꯥꯏꯅ ꯍꯥꯎꯖꯅꯤꯗ꯫ ꯀꯩꯅꯣꯝꯗꯤ ꯍꯥꯞꯁꯤꯗ, ꯀꯥꯡꯍꯧꯔ ꯀꯩꯅꯣ? ꯉꯝꯃꯔꯣꯏ, ꯁꯧꯒ꯭ꯔꯤ ꯐꯥꯎꯕ ꯊꯣꯡꯗ꯭ꯔꯤ꯫ ꯍꯩꯃꯥ, ꯍꯧꯖꯤꯛ ꯐꯥꯎꯕ? ꯉꯁꯥꯏꯗꯒꯤ ꯀꯩꯗꯧꯔꯒ ꯂꯩꯕ? ꯑꯁ ꯏꯃꯥ, ꯁꯤꯡꯁꯦ ꯆꯥꯛꯇꯤꯌꯦ, ꯑꯗꯨꯒꯤꯅꯤ꯫ ꯍꯣꯔꯦꯟꯅꯦ ꯅꯨꯡꯁꯥꯗ ꯈꯔ ꯐꯧꯗꯣꯛꯁꯤ꯫ ꯌꯥꯝ ꯇꯜꯂꯤꯀꯣ? ꯄꯪꯉꯥꯡꯗ ꯉꯥꯡꯁꯤꯜꯂꯛꯀꯅꯨ꯫ ꯍꯣꯏꯗ ꯍꯣꯏꯗ, ꯏꯆꯥꯅ ꯊꯣꯡꯕꯗꯤ ꯃꯥꯏꯅ ꯍꯥꯎꯖꯁꯅꯤ꯫ ꯑꯗꯨꯅꯤ, ꯊꯣꯡꯍꯧꯔꯣ ꯊꯣꯡꯍꯧꯔꯣ꯫ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯔꯣ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯀꯣꯛꯀ ꯉꯥꯎꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯃꯆꯥꯅꯨꯄꯥ ꯌꯥꯏꯐꯕꯗꯨ ꯂꯧꯕꯨꯛꯇꯒꯤ ꯍꯜꯂꯛꯂꯝꯃꯤ ꯊꯔꯣꯅ꯫ ꯕꯨꯡꯉꯣ, ꯅꯪ ꯍꯜꯂꯛꯑꯕꯣ? ꯍꯣꯏ ꯃꯥ, ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯔꯕꯣ? ꯆꯥꯛꯁꯦ ꯑꯩ ꯊꯦꯡꯉꯕꯅꯦ ꯏꯃꯥ꯫ ꯆꯥꯛꯄꯨꯗꯤ ꯂꯣꯏꯍꯧꯔꯦ, ꯏꯟꯁꯥꯡꯗꯤ ꯊꯣꯡꯗ꯭ꯔꯤ꯫ ꯀꯩꯅꯣ, ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯡꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯆꯥꯛ ꯆꯥꯗꯣꯏꯕ? ꯃꯥꯏ ꯂꯣꯏꯁꯤꯟꯖꯔꯛꯑꯅꯤꯗ꯫ ꯂꯧꯕꯨꯛꯇꯒꯤ ꯐꯥꯎꯕ ꯊꯦꯡꯉꯦꯅ ꯂꯥꯛꯏꯅꯤ꯫ ꯀꯨꯏꯔꯣꯏꯗ꯫ ꯊꯕꯛꯀ ꯆꯠꯂꯔꯣꯏꯒꯦꯗ ꯏꯃꯥ꯫ ꯀꯔꯤꯒꯤꯅꯣ? ꯆꯥꯛꯁꯨ ꯅꯪꯉꯔꯣꯏ ꯈꯪꯉꯦ ꯑꯩ꯫ ꯆꯥꯛ ꯆꯥꯗꯅ ꯆꯠꯄꯁꯨ ꯋꯥꯒꯅꯤ꯫ ꯍꯣꯏꯗ, ꯉꯁꯤꯗꯤ ꯂꯦꯞꯀꯦꯁꯨ ꯂꯦꯞꯊꯣꯛꯑꯣ꯫ ꯅꯍꯥꯟꯈꯩ ꯑꯗꯨꯝ ꯆꯠꯂꯤꯗꯨꯕꯨ, ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯄꯣꯊꯥꯕ ꯌꯥꯏꯗꯅ꯫ ꯇꯟꯖꯥꯗꯨꯗ ꯑꯌꯤꯡꯕꯤ ꯊꯣꯛꯂꯛꯏ꯫ ꯇꯥꯃꯣ, ꯊꯕꯛ ꯆꯠꯂꯔꯣꯏ ꯍꯥꯏꯔꯣ? ꯆꯠꯂꯔꯣꯏꯒꯦ꯫ ꯊꯣꯏꯕꯤꯅ ꯆꯥꯛ ꯊꯣꯡꯉꯤꯅꯤꯅ ꯇꯧꯔꯤꯁꯦ ꯅꯪꯉꯔꯣꯏ꯫ ꯊꯔꯣ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯅꯥꯏꯌꯦꯗꯤ ꯍꯥꯏꯔꯒ ꯀꯩꯗꯧꯕ ꯊꯣꯔꯛꯏꯅꯣ ꯈꯪꯗꯦ꯫ ꯃꯋꯥ ꯂꯥꯛꯄꯁꯤꯗ ꯊꯣꯔꯛꯏꯕꯅꯤꯅꯦ꯫ ꯑꯌꯤꯡꯕꯤꯅ, ꯑꯩꯅ ꯅꯍꯥꯟꯈꯩ ꯊꯣꯡꯕꯗꯤ ꯑꯗꯨꯝ ꯅꯪꯕꯅꯤ, ꯉꯁꯤꯗꯤ ꯅꯪꯗ꯭ꯔꯕ? ꯑꯗꯨꯅꯤꯅꯦ꯫ ꯇꯞꯄꯦ ꯃꯣꯜꯂꯦ ꯍꯥꯏꯔꯤꯕ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯞꯄꯕ? ꯑꯌꯤꯡꯕꯤ ꯅꯣꯛꯁꯤꯟꯅꯗꯨꯅ, ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯦ ꯑꯩꯉꯣꯟꯗꯒꯗꯤ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯤꯕ ꯃꯇꯝꯁꯦ ꯃꯥ ꯑꯣꯏꯔꯗꯤ ꯑꯅꯤꯔꯛꯄꯨ ꯊꯣꯡꯕ ꯌꯥꯔꯅꯤ ꯍꯥꯏꯈꯤꯕꯅꯤꯅꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗꯕ? ꯊꯔꯣꯅ, ꯊꯕꯛ ꯃꯌꯥꯝꯁꯦ ꯍꯣꯠꯅꯕꯗ ꯀꯃꯥꯏꯅ ꯅꯪꯗꯣꯏꯅꯣ? ꯊꯕꯛꯅ ꯏꯃꯥꯅ ꯇꯧꯔꯒ ꯊꯣꯏꯕꯤꯗꯤ ꯆꯥꯛ ꯈꯛꯇ ꯅꯠꯇ꯭ꯔꯣ? ꯁꯤꯗ ꯐꯥꯎꯕ ꯅꯪꯗ꯭ꯔꯤꯕꯅꯤꯅꯦ꯫ ꯑꯩꯗꯤ ꯊꯕꯛꯁꯨ ꯆꯥꯛꯁꯨ ꯑꯅꯤꯃꯛꯅꯤ ꯇꯧꯔꯤꯁꯦ꯫ ꯊꯔꯣꯗꯨ ꯈꯨꯝꯕ ꯉꯝꯂꯝꯗꯦ ꯑꯌꯤꯡꯕꯤꯅ꯫ ꯅꯝꯗꯅ ꯍꯦꯛꯇ ꯊꯕꯛ ꯅꯪꯗꯦꯗ, ꯆꯥꯛ ꯂꯣꯏꯗꯗꯅ꯫ ꯉꯥꯡꯊꯣꯔꯛꯄꯒ ꯇꯧꯊꯣꯔꯛꯄꯒ ꯈꯔ ꯆꯥꯟꯅꯔꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯍꯥꯏ, ꯅꯪꯕꯨ ꯅꯥꯏ ꯍꯥꯏꯕꯗꯥꯏꯅꯦ? ꯅꯥꯔꯗꯤꯅꯦ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ꯫ ꯅꯪꯕꯨ ꯈꯔ ꯐꯔꯕ꯭ꯔꯣ ꯑꯌꯤꯡꯕꯤ? ꯑꯌꯤꯡꯕꯤ ꯁꯨꯛꯇꯣꯛꯇꯨꯅ, ꯀꯗꯥꯏꯗꯒꯤꯅꯣꯗ ꯇꯥꯃꯣ? ꯑꯅꯥꯕ ꯑꯩꯁꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯀꯩꯝꯇ ꯄꯤꯖꯗꯦ, ꯆꯥꯁꯨ ꯊꯛꯇꯦ, ꯉꯔꯥꯡꯗꯒꯤꯅꯤ ꯆꯥꯛꯁꯨ ꯆꯥꯔꯛꯇ꯭ꯔꯤꯁꯦ꯫ ꯆꯥ ꯊꯛꯇ꯭ꯔꯃꯛꯁꯨ
ꯆꯥꯛꯇꯤ ꯈꯔ ꯉꯟꯅ ꯆꯥꯅꯤꯡꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯕ ꯐꯪꯗ꯭ꯔꯤꯕ ꯑꯁꯤ ꯑꯗꯨꯅ ꯍꯦꯟꯅ ꯅꯥꯔꯤ ꯋꯥꯕꯅꯁꯨ ꯂꯣꯏꯔꯤ ꯌꯥꯏꯐꯕꯅ ꯏꯃꯥ ꯆꯥ ꯈꯔ ꯂꯣꯜꯂꯒ ꯄꯤꯊꯛꯄ ꯌꯥꯗ꯭ꯔꯣ ꯍꯣ ꯅꯪꯒꯤ ꯊꯕꯛ ꯆꯠꯄ ꯅꯪꯅꯅꯕ ꯍꯣꯠꯅꯕꯗꯅꯦ ꯆꯥꯒ ꯂꯣꯟꯕ ꯅꯪꯗ꯭ꯔꯦꯗ ꯑꯅꯥꯕꯁꯤꯕꯨ ꯁꯨꯃꯥꯏꯅ ꯊꯝꯕ ꯍꯧꯅꯕ꯭ꯔꯣ ꯑꯩꯅ ꯇꯧꯕ ꯃꯇꯝꯗꯗꯤꯅꯦ ꯊꯕꯛꯁꯨ ꯂꯣꯏꯅ ꯇꯧꯏ ꯆꯥꯁꯨ ꯂꯣꯜꯂꯒ ꯄꯤꯊꯛꯏ ꯑꯗꯨꯒ ꯆꯥꯛꯁꯨ ꯅꯪꯅꯅꯕ ꯊꯣꯡ ꯏꯕꯨꯡꯉꯣ ꯏꯃꯥ ꯏꯃꯨꯡꯗ ꯆꯪꯉꯒꯦ ꯃꯄꯥꯟꯗ ꯂꯩꯕꯁꯦ ꯌꯥꯝꯅ ꯍꯩꯅꯔꯣꯏꯗꯧꯔꯤ ꯌꯥꯏꯐꯕꯅ ꯏꯃꯥ ꯊꯣꯏꯕꯤꯗꯣ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏ ꯊꯔꯣꯗꯣ ꯀꯩꯝꯇ ꯈꯨꯝꯂꯝꯗꯕꯤ ꯆꯪꯈꯤ ꯑꯌꯤꯡꯕꯤꯅ ꯑꯩꯅ ꯇꯧꯗꯕꯗ ꯊꯕꯛꯅ ꯉꯝꯃꯔꯣꯏꯅꯦ ꯅꯪꯗ꯭ꯔꯦꯗꯅꯁꯦ ꯃꯁꯦ ꯃꯈꯣꯏꯗ ꯈꯪꯍꯟꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤꯁꯤꯗꯤ ꯑꯩꯅ ꯇꯧꯕꯗ ꯌꯦꯡꯉꯨ ꯂꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨꯒ ꯅꯪ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯧꯕꯅ ꯈꯥꯏꯗꯣꯛꯅꯔꯒꯁꯨ ꯇꯧꯕ ꯑꯗꯨꯒ ꯅꯪꯁꯨ ꯅꯪꯗꯕ ꯃꯁꯤꯗ ꯑꯩꯅ ꯁꯥꯎꯕꯒꯤ ꯋꯥ ꯅꯠꯇꯦꯕ ꯃꯈꯣꯏꯗ ꯂꯧ ꯇꯥꯟꯅꯕꯒꯤꯁꯨ ꯅꯠꯇꯦ ꯑꯩꯅ ꯑꯗꯨ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕꯗꯣ ꯃꯗꯨ ꯈꯪꯅ ꯋꯥ ꯉꯥꯡꯉꯣ ꯍꯥꯏꯕ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤ ꯃꯈꯣꯏꯅꯁꯨ ꯃꯇꯦꯡ ꯃꯆꯥ ꯑꯃꯠꯇ ꯄꯥꯡꯕ ꯅꯠꯇꯦ ꯃꯧꯅꯤ ꯉꯝꯅꯅꯕ ꯍꯣꯠꯅꯧ ꯍꯥꯏ ꯐꯔꯦ ꯑꯩꯁꯨ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯏꯟꯖꯥꯡꯗꯣ ꯆꯥꯅꯤꯡꯉꯤꯒ ꯆꯥꯅꯤꯡꯗꯦꯒ ꯃꯊꯦꯜ 2-3 ꯂꯣꯡꯉꯤꯒ ꯂꯣꯡꯗꯦꯒ ꯑꯗꯨꯒ ꯑꯩꯅ ꯊꯣꯡꯉꯤꯗꯨꯁꯨ ꯆꯥꯕ ꯌꯥꯅꯅꯕ ꯍꯥꯎꯅ ꯊꯣꯡꯉꯤꯕ ꯑꯗꯨꯒ ꯋꯥ ꯄꯦꯠ ꯄꯦꯠ ꯍꯥꯏꯔꯤꯕ ꯃꯈꯣꯏꯅ ꯆꯥꯗꯕꯤꯒ ꯇꯧꯔꯤꯕ ꯑꯗꯨꯁꯨꯅꯦ ꯅꯣꯡ ꯐꯥꯗꯣꯛꯀ ꯅꯠꯇꯦ ꯅꯨꯡꯇꯤꯒꯤ ꯋꯥ ꯄꯦꯠ ꯄꯦꯠ ꯉꯥꯡꯗꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯍꯣꯏ ꯅꯪꯅ ꯍꯥꯏꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯃꯤꯅ ꯇꯧꯕꯗ ꯊꯥꯖꯗ꯭ꯔꯗꯤ ꯃꯁꯥꯅ ꯇꯧꯔꯒ ꯈꯪꯉꯦꯗꯅ ꯃꯥꯅꯤ ꯃꯁꯤꯕꯨ ꯑꯩꯕꯨ ꯐꯠꯇꯕ ꯆꯤꯡꯕ꯭ꯔꯣ ꯆꯤꯡꯗꯦ ꯑꯗꯨꯅꯤ ꯃꯈꯣꯏ ꯇꯥꯃꯣꯁꯨ ꯈꯪꯉꯝꯒꯅꯤ ꯅꯣꯡꯃꯗ ꯑꯩꯕꯨ ꯄꯨꯡꯊꯣꯡꯗ ꯊꯣꯡꯕ꯭ꯔꯕ ꯆꯥꯕ ꯌꯥꯅꯅꯕ ꯊꯣꯡꯕ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯑꯗꯨꯅꯤ ꯂꯥꯛꯑꯣ ꯀꯥꯗ ꯆꯪꯉꯁꯤ ꯍꯣꯏ ꯆꯥꯛ ꯂꯣꯏꯔꯕ ꯃꯇꯝꯗꯅꯤ ꯃꯌꯥꯝꯗꯣ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯃꯤ ꯌꯥꯏꯐꯕꯅ ꯉꯁꯤꯗꯤ ꯆꯥꯛꯁꯦ ꯊꯦꯡꯉꯦꯅꯦꯀꯣ ꯏꯕꯨꯡꯉꯣ ꯇꯨꯃꯤꯟꯅ ꯆꯥꯔꯣ ꯑꯌꯤꯡꯕꯤꯅ ꯁꯤꯅ ꯂꯣꯏꯔꯕꯣ ꯑꯇꯩꯗꯤ ꯊꯔꯣꯅ ꯑꯇꯩ ꯌꯥꯎꯗꯦ ꯁꯤꯅ ꯂꯣꯏꯔꯦ ꯃꯊꯦꯜ ꯂꯣꯡꯗꯁꯨ ꯀꯔꯤꯅꯣ ꯉꯥꯔꯧ ꯑꯃꯗꯤ ꯍꯥꯞꯄ ꯌꯥꯏꯗꯅ ꯊꯣꯏꯕꯤꯅ ꯉꯥ ꯑꯔꯧꯕ ꯌꯥꯎꯔꯤꯁꯤꯗꯤ ꯁꯤꯒꯤ ꯉꯥ ꯑꯄꯨꯝꯕ ꯑꯔꯧꯕꯁꯤꯅ ꯀꯩꯗꯧꯗꯣꯏꯅꯣ ꯊꯔꯣꯅ ꯄꯨꯝꯃꯁꯨ ꯉꯥ ꯅꯠꯇ꯭ꯔꯣ ꯃꯁꯦ ꯑꯌꯤꯡꯕꯤꯅ ꯑꯅꯥꯕ ꯑꯩꯅ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯁꯤꯕꯣ ꯆꯥꯕ ꯌꯥꯔꯔꯣꯏꯗ ꯌꯥꯏꯐꯕꯅ ꯍꯥꯏꯒꯨꯝꯕꯗꯅ ꯁꯤꯗꯤ ꯍꯨꯛꯄ ꯌꯥꯒꯗꯕ ꯃꯥꯟꯗꯦꯗ ꯇꯧꯔꯤꯁꯤ ꯑꯗꯨꯅꯤ ꯆꯥꯛꯁꯤꯁꯨ ꯄꯦꯠꯄꯗꯧꯅ ꯇꯧꯏꯅꯦ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯛꯄꯁꯦ ꯑꯁꯨꯝꯅ ꯆꯥꯛ ꯑꯃꯠꯇ ꯄꯦꯠꯇꯦ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯏꯟꯁꯥꯡ ꯍꯥꯎꯇꯕꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ ꯌꯥꯏꯐꯕꯅ ꯊꯣꯏꯕꯤ ꯅꯪꯕꯨ ꯈꯔ ꯐꯖꯅ ꯊꯣꯡꯉꯨ ꯌꯥꯗ꯭ꯔꯣ ꯑꯌꯤꯡꯕꯤꯅ ꯑꯃꯨꯛ ꯑꯩꯅ ꯉꯁꯤ ꯈꯛꯇꯪ ꯅꯥꯕꯁꯤꯗ ꯆꯥꯛꯅꯦꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯊꯣꯡꯉꯤ ꯊꯣꯏꯕꯤꯗꯨ ꯇꯨꯃꯤꯟ ꯂꯩ ꯑꯌꯤꯡꯕꯤ ꯃꯈꯥ ꯇꯥꯗꯨꯅ ꯍꯣꯏꯅꯦ ꯑꯩꯕꯨꯗꯤ ꯑꯔꯥꯏꯕꯅꯤ ꯁꯤꯕꯨ ꯏꯃꯥꯕꯨ ꯆꯥꯕ ꯍꯩꯅꯔꯤꯕ꯭ꯔꯣ ꯏꯟꯖꯥꯡ ꯂꯣꯡꯗꯕꯗ ꯏꯃꯥꯗꯤ ꯆꯥꯕ ꯍꯩꯅꯗꯕꯗꯥꯏꯅꯦ ꯑꯩꯅ ꯑꯗꯨꯛ ꯍꯥꯎꯅ ꯊꯣꯡꯕꯗꯨ ꯐꯥꯎꯕꯗ ꯍꯥꯎꯇꯦꯅ ꯅꯨꯡꯇꯤꯒꯤ ꯏꯁꯧ ꯂꯥꯡꯉꯤ ꯉꯁꯤꯒꯤꯁꯤꯗꯤ ꯏꯃꯥꯕꯨ ꯍꯩꯅꯔꯤꯕ꯭ꯔꯣ ꯊꯔꯣꯅ ꯅꯈꯣꯏꯕꯨ ꯇꯨꯃꯤꯟꯅ ꯆꯥꯕ ꯍꯩꯇꯕ꯭ꯔꯣ ꯑꯌꯤꯡꯕꯤꯅ ꯃꯥꯡꯒꯣꯜ ꯋꯥꯏ ꯇꯩꯔꯤꯅꯦꯅ ꯇꯧꯔꯤꯗꯨꯅ ꯏꯔꯥꯡ ꯍꯦꯛ ꯂꯥꯡꯉꯗꯅ ꯊꯔꯣꯅ ꯍꯩ ꯆꯥꯅꯤꯡꯗ꯭ꯔꯒ ꯍꯦꯛ ꯆꯥꯔꯨꯅꯨ ꯏꯃꯥ ꯃꯧꯅ ꯇꯧꯔꯒꯅ ꯍꯦꯛ ꯌꯦꯡꯁꯤꯟꯕ ꯅꯈꯣꯏꯅ ꯇꯧꯔꯒꯅ ꯍꯦꯛ ꯌꯥꯕꯒꯤ ꯋꯥꯈꯜꯗꯣ ꯈꯔ ꯊꯥꯗꯣꯛ ꯑꯌꯤꯡꯕꯤ ꯃꯈꯥ ꯇꯥꯗꯨꯅ ꯊꯣꯏꯕꯤ ꯅꯪꯁꯨꯅꯤ ꯃꯧ ꯅꯤꯉꯣꯜ ꯆꯞ ꯃꯥꯟꯅꯩ ꯅꯨꯡꯁꯤꯅꯅ ꯂꯩꯒꯗꯕꯅꯤ ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯑꯗꯨꯛ ꯍꯛꯅ ꯍꯩꯄꯥ ꯁꯥꯒꯅꯨ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯗꯕ ꯃꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯂꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯔꯤꯁꯦ ꯏꯅꯝꯃꯅ ꯅꯪꯕు ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯗꯨꯅ ꯑꯁꯣꯏꯕꯗꯣ ꯅꯁꯥꯅ ꯈꯪꯖꯧ ꯏꯅꯝꯃ ꯏꯃꯥꯁꯨꯅꯤ ꯑꯩꯗꯤ ꯏꯃꯥꯁꯦ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯄ ꯏꯃꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯏꯃꯥꯅ ꯊꯣꯏꯕꯤꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯅꯃꯧ ꯑꯩꯉꯣꯟꯗꯁꯨ ꯌꯦꯡꯕꯤꯌꯨ ꯊꯔꯣ ꯇꯨꯃꯤꯟ ꯂꯩ ꯑꯩꯗꯤ ꯏꯃꯥꯕꯨ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯃꯤ ꯌꯥꯏꯐꯕꯅ ꯑꯌꯤꯡꯕꯤ ꯇꯥꯃꯣ ꯑꯌꯤꯡꯕꯤ ꯃꯅꯦꯝꯄꯣꯛꯇ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯉꯁꯤꯁꯦ ꯑꯩꯅ ꯊꯑꯣꯏꯅ ꯅꯥꯒꯦ ꯍꯥꯏꯗꯅ ꯅꯥꯁꯤꯟꯅꯕꯅꯤ ꯏꯃꯥ ꯑꯌꯤꯡꯕꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯈꯪꯍꯟꯅꯤꯡꯕꯒꯤ ꯊꯣꯏꯕꯤꯅ ꯇꯞꯅ ꯏꯅꯝꯃ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯌꯤꯡꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯝꯅꯁꯨ ꯍꯦꯛꯇ ꯍꯥꯏꯒꯅꯨ ꯏꯅꯝꯃ
ꯑꯌꯤꯡꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯥꯛꯁꯤ ꯆꯥꯔꯁꯤ ꯇꯥꯃꯣ, ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯅ ꯆꯤꯜꯍꯥꯎ ꯊꯤꯕꯤꯒꯅꯨ ꯑꯩꯈꯣꯏ ꯊꯣꯏꯕꯤꯅ ꯋꯥꯅ ꯊꯣꯡꯕꯁꯤꯗ꯫ ꯌꯥꯏꯐꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯆꯟ ꯊꯣꯡꯕꯤꯅ ꯊꯣꯡꯕꯕꯨ ꯀꯩꯗꯧꯕꯒꯤ ꯍꯥꯎꯔꯣꯏꯗꯣꯏꯅꯣ? ꯑꯗꯨꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯂꯞ ꯆꯥꯛ ꯑꯗꯨ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯍꯥꯎꯅ ꯆꯥꯕꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯃꯤ, ꯍꯥꯟꯅꯒꯨꯝꯅ ꯇꯧꯔꯝꯗꯦ꯫